Kukina Manipur gi asengwa puwari semdokpham thokte haina MNPF na fongdokre kumjali singani kulhumdoi gi me ahumdagi hauna thokliba wathok asina maram oiduna haudik faba tangdu laitana laitriba asida Manipur Naga People Front na ingtapa tangdu laitaba hanjil hanana ba khona na ba laklingai cherak asida Kuki singna Manipur gi asengwa puwari semdoktuna laire haina lup asina maral chirakle MNPF is Secretary Publicity Thomas Numaina Thadoroba Sirol Amanahai MNPF amasung Manipura Kundamina Riba Kanglup Mayamna Puktel Tena Ingtapa Purok Nabagi Tabak Kaya Paikat Libase Kuki Kanglup na Yamna Pabak Kongtang Ning Kalaga Ingtapagi Lambi Tibagi Mahuta Kuki Singbu Atopa Kanglup na Kiri haibagi maung da kanduna khudong chaba lauri social media da aranba wapham kaya marum phongdoktuna Manipur gi asengba puwari asi semdokna ba honari basi kanaroi Manipur gi asengba puwari khangge hairabadi indigenous oiriba maitai amadi naga da hangadabani NNCC na Kuki singi mathakda sathariba bangi khongdang sawgali haina MNYO na phongdokre Naga Ancestral Land da Naga singi ayaba yaudana Kuki singna German Road amasung Tiger Road semdilakpa yauna Naga area da Kuki Land gi gate sadilakpa amasung Naga Ancestral Land da Kuki su militant singi camp sajinba amadi Naga singna taba jaga singda popi thaba amasung drug trafficking gi thawong kaya chathariba asigi mayokta Foothill Naga Coordinating Committee na Kuki singi mathakda chathariba matam kaktaba bangi khongjang asida Manipur Naga Youth Organization na mapungphana sawgali hairi Organization asina thadoroba chirol amana hairibana Foothill Naga Coordination Committee na haudi Kuki singi mathakta chathariba matang kaktaba bangi khongjang asigi matangda haukiba tang kunmathoi da Manipur Naga Youth Organization masigi unit sing amasung Associate Body singi oiba Executive Council gi mifam pangtuktuna khanakre loinana mifam aduna FNCC na chathariba bangi khongjang asida mapungphana chathanaba warep lauki Manipur da lairiba Naga tribe sing amasung civil society organization sing na so FNCC na sangthiliba khongjang asida mapungphana chawanaba appeal tawri Naga singi resource lamyauna illegal encroacher kaya chathariba asigi mayokta Naga sing amatoina punsinduna amatoina thengna bahaibase haudik yamna matang chaba mani hairi compensation senfam laukiba lete Asian Highway 2 gi Imphal gi Kangpokpi phawbagi lambi pakthokpagi matangda compensation gi sel laukiba lete haina Kuki National Front na phongdorage KNF na khunja singbu ahangbase amada Kodek pihalaga compensation gi senpam aran mamong da lokthokre haina tongan ma media reports tingna phongdokpa laikhrabani media gi report adu aran bani haina paladuna KNF ki Information and Publicity Secretary El Hai Stephen Thadorok Pachirol Amana Hai lambi pakthokpagi compensation gi senpam lobaga KNF ki karigumba hiram amatada mari leinade lubasigi mingcha thianaba kanaguma miyoi kharana aranma pau sandorakkibani leingana paikhalakpa tongan ba senga sagatpagi thabak thoramda KNF na mapungphana sagatuna lagli matung tarakpada sumiyamna khudong chanaba leingana senga sagatpada lup asina mapungphana sagali suspension of agreement ki ground rule na yadaba thabak thoram amata lup asina tawkhiba leite amadi atai atopa senga sagatpagi thabakta athingba pikhiba leite Liangmai Proof dagi NSCN gi text lauhandaba ADC Tamenglong gi CEO da wakatkre Liangmai Proof ki miyoi singdagi NSCN GPRN Taxation Welfare Fund da text thian dabagi matangda Liangmai Naga Council Manipur Tamenglong Zona ADC Tamenglong da aiba sirol peduna wakatkre Council asina ADC Tamenglong da pisin khiba sirol adugi matungina Liangmai Proof ki miyoi singna NSCN GPRN da text tiba mathau tade Proof asigi miyoi singna service card amadi atai mathau taba office ki sang singda soi tawbada makhal amadagi pressure piba tawreidabani GPRN gi thabak thoram chingda Liangmai Proof ki miyoi singda khudong chadaba kaya marum mayokna hale haina paladuna sirol asina hai misang mikhai naiba mawongda chatharakliba thawong asina maram oiraga Liangmai Proof ki miyoi sing amatoina leminaduna NSCN GPRN Taxation Welfare Fund Tax tiba lephanaba thorang lokhalakpani kariguma phibam amatada Liangmai Proof ki miyoi singna NSCN GPRN da tax tipam thokte haina paladuna serol asina hai khundaminari batuan tuan ba Proof singi marakta amana amabu ikai khumnabaga loinana ingtabagi phibam kaihandanabagi pandamda Liangmai Proof miyoi singbu NSCN GPRN Taxation Welfare Fund da tax tibagi thabak khudakta lephanba tangai fade haukiba March 15 da Liangmai General Assembly na laukiba wareki matung ina NSCN GPRN da makhal amatagi cooperation pidaba haina warep nare maramaduna Proof asigi miyoi singbu makhatana tax tiandanaba thorang lokhatpam thoi hairi
अथुबा मतमदा थोकलिबा इरांग असे लोइसिंदुना नॉर्मल सि लाक्लकनि थाजै हाइना चीफ सेक्रेटरी ना फोंदोक्रे ngarang Manipur gi nauna chief secretary thau puraba Dr. Punit Kumar Goyal gi nomagi khongchat oina Churchanbu district ta chaluraba matung halakpagi lambida Bisnupur district ki toan mapham da hangdiba relief camp ani haibadi Moirang da leiba Singu Thangjing get house relief camp amade Bisnupur headquarter da leiba old DC office building Bisnupur gi relief camp ta changduna IDP singa hakthengna na unaduna wari sanakre wari sanaba tu da chief secretary Dr. Punit Kumar Goyal na phongdokhibada Manipur asi mahosagi khusemna phajabana thalaba state ama oibada natana ingna signa lairamba state amani athuba matamda Manipur da thokliba irang ase loisinduna normal si laklagani haiba thajai haina phongdoki chief secretary na relief camp ani da lairiba IDP singa unaduna makhoigi pukningi wasing ta kibaga loinana IDP angang singda ahaw atum su yenthokduna pijaki Chief Secretary Dr. Punit Kumar Goyal gi khongchat aduda Manipur lenga ki Commissioner Home and Asok Kumar chu saruk yabaga loinana SP Bisnupur KS Hai Ravi Kumar Su IDP singa unaba duda saruk yaduna IDP singna phongdorpa wapham sing pukning changna taki Lam henjilaga dukan saruba singna dukan thong loan silaga miyam da awaba pikre PR government na makhata na lam khopchinba sing takhaiga dawri Imphal gi thangal kaithel da lam henjilaga dukan saruba singna dukan thong loan silaga miyam da awaba pikre Imphal West district ki district magistrate na order ama thoktuna district ase gi tongan mapham da lam henjinuna sajeleba sing takhaiba gi thabak leptana chathaduna lagli Masigi manung chana thangal kaithel gi tongan ba yum yauna building kaya ama lam henjilaga sadilamba sing district administration gi maike degi thengnaki loinana henjinduna saramba sing excavator sijinaduna sidokhibada natana fine sing chu thianaba khangalamki Imphal West district administration gi khongthang asibu yaningdaba phongdoktuna handakta nauna sengkiba association of the victim of the place owners of Thangal and Pauna Bazaar ngasi Thangal kaithel da hangba dukan sing thong londona khongjang sangsinke Thangal kaithel gi dukan ayamba thong lonaki adubu dukan khara amadi hanagumna hangnaba su yauki panba yabadi Imphal gi Thangal kaithel da leiriba dukan sing ase masagi leigataba mafam adudagi hendoktuna footpath ki saruk singda su aerial excursion tauba kaya yaurambasu eviction tauba lakpa matamda district administration gi maike dagi thengnaduna paikhatpam thokpa thabak sing paikhatpa haukiba leire amaromda Imphal district ki oinaso district ase gi manungda lona yadaba mongda lam henjinuna sariba sing ase masana sidok janaba district administration gi maike dagi khangankre New Kaithel Manbidagi Lanjelaki Basting Ngarangdagi Mayumda Hanjinaba Hore Imphal West ki DC na IDP sing lainaba sem chariba sing yengsinkre Haukiba sahi listing ani kulhumdogi meyahumdagi thoklakiba kanglugi irang asina maram oiraga Imphal West district ki manungsana lairiba New Kaithel Manbigi mitai khunja sing lanjelaktuna Wisdom Palace School da semdokpham lauduna lairikhiba sing ngarangdagi makoi gi mayum singda sangna duna leinaba hongnakre amaromda IDP singna makoi gi yum singda hanagum halaktuna leinaba gidamak sem sariba sing amasung security ki section tharang sing paikhaliba kaya adu Imphal West ki DC Mayeng Lambam Rajkumar masamangna chatuna hakthengna yengsinkre ngasi DC Rajkumar na New Kaithel Manbidagi lanjelakiba IDP sing hongjina ba sem sariba sing yengsinba chatkiba khongchat aduda Manipur Sarkar gi tongan ba department ki official sing security personnel sing amasung IDP sing su saruk yaki khongchat aduga mari lainana New Kaithel Manbidagi IDP okram ke sorjit koba miyo emana phondokibada DC na lusingduna ngasi New Kaithel Manbi khunaugi khulsingda amuk hana khunda leita hanaba yengsilamki sarkar na IDP sing makoi gi khulsingda Hongjin ba lokhalakpa khongthangi manungchana ngarangdagi New Kaithel Manbi khunja singsu hongjin ba hore loinana lamtu sengdoktuna makoi gi yum singsu semjin ba hore adubo haudingmaki oina lanjelaki basing pura oina hongjin badi oidri aduga athuba matamda lanjelaki basing loina hongjilagani khulasi Kuki khul singa lona ba khul ama oirabasu DC gi makedagi pamdaba thodok sing thoktana ba haiduna Lona riba mapham sing asida Manipur Police amadi Central Force ki apunba mapangal kanba combined team ama permanent oina thamlagani haibagi thajaba adu supiramle masina maram oiraga IDP sing athubada hongjinabagi phirep asi lawrakkibane hairi loinana mayum makaida hanagum hanjinduna khunda laitariba sing sarkar gi maike dagi piba yaba khudong chaba sing pigani loinana IDP sing mahausagum ingna singna khundaba singi thabak sing paikhaliba oibana Makoina thengnariba matamatanggi issue sing toina review tawgani haiki crore lising ahungi sasinaba bank
लोन मरी लेना ईडीना अनिल अंबानी की कंपनी रेट चथक्रे अनिल अंबानी की रिलायंस ग्रुप की मफम 35 फॉर्म 50 रेट चथकी इन्फॉर्मेंट डायरेक्टोरेट ईडीना अनिल अंबानी की रिलायंस ग्रुप की मखादा लेबा तोंगान मफम कयादा लुपा करोड़ 3,000 की सासिनबा बैंक लोन मरी लेना ngasi रेट चथक्रे ईडी की माइकेदगी ngasi ग्रुप असिगा मरी लेना केस असिगी मनुंग चना तोंगान मफम 35 अमसुंग कंपनी 50 दा पाक्सना तिबा हुंबगी थबक चथगी रिलायंस अनिल अंबानी ग्रुप RASGA कंपनी गा मरी लेनाबा मियोय 15 गी मयुम सिंगदसो तिबा हुंबगी थबक सिंग चथगी ईडी ना थिजिन हुमजिनबगी थबक असि कंपनी असिगी मथक्ता मनी लॉन्ड्रिंग केस अमा सेंट्रल ब्यूरो ऑफ इन्वेस्टिगेशन CBI की माइकेदगी FIR अमा लौखलकपदगी ngasi रेट असि चथकीबने एजेंसी की पाउगी मतुंगिना हाइरिबा थिजिन हुमजिनबगी थबक असिगी मतंगदा तोंगान बा एजेंसी अमसुंग इंस्टीट्यूशन सिंगसु ईडी दा इंफॉर्मेशन खंगनख्रे खुदम ओइना नेशनल हाउसिंग बैंक SEBI नेशनल फाइनेंशियल रिपोर्टिंग अथॉरिटी NFRA अमसुंग बैंक ऑफ बड़ौदा ने ईडी की प्रिलिमिनरी इन्वेस्टिगेशन चथब मतमदा फंगबो पौगी मतुंगिना यामना मवोंग ताना सिजिनरबा मतुंग लोना यादबा मवोंगदा बैंक शेयर होल्डर इन्वेस्टर अमसुंग शेयर होल्डर सिंग यावना अतै अतोपा पब्लिक इंस्टीट्यूशन सिंगदा नमथाक तौदुना चथकीबगी खुदम सिंग फंगली बैंक की ऑफिशियल सिंगदा सेल पिजरम्ब्रा अमसुंग येस बैंक लिमिटेड प्रोमोटर की मथक्तसु केस असिगा मरि लेना थिजिनबगी थबक यामना कन्ना चथरी हौजिक फाउबदा लैरिबा इन्वेस्टिगेशन की मतुंग इनदी कुमजा 2013 तगी 2018 फाउबगी मनुंगदा लोन यादबा मवोंगदा लोन की सेंफम ओइना लुपा करोड़ 3,000 असि येस बैंक तगी थादोक्रे हाइबसी खंगबा ngamli चथरमलिबा थवोंग सिंग असिगी मतंगदा ईडी की माइकेदगी सेल पिजदुना थवोंग असि चथकीबा ओइब्रा हाइनसो यामना कन्ना थिजिली।